Ngasimo Manipur totally batang du leta draba hana sunabagi thogdok singa sigi Tekchak Khudingmak Prime Minister Narendra Modi Union Home Minister Amit Shah amadi Manipur gi hana gi Chief Minister N Virena Pugadabani haina MPCC gi President Lulina Wangkem Assembly Constituency gi MLA Kaisa Meghachandra na phongdokrai Wangkem Block Congress Committee na sinduna Fauden Kairembi Lai Lampak ta pangthokiba Samvidhan Bachao Rashtriya Padayatra Jai Vapu Jai Bhim Jai Samvidhan Abhiyan ge campaign hongdokpagi thoramda MLA ke Meghachandra na makhatana hai India da Modi gi lengak hek lakpadagi amadi state kharada double engine gi lengak lakpadagi miyam di khamthengna ware hana leramba lokya ama thugaina bohonarpa state amagi tawbu yaba thabaksing amata tawbangam halaktrai Manipur asidasu yamna phajana miyam gi lengak ama leiba yaraba sifawba Prime Minister Narendra Modi amadi Amit Shahana ngamhalaktaba amadi makhoi anina hairiba makhai tawba lengak ama leirambana ngasi Manipur asi khamthengna wari bani haina maral sikhi India gi manungda leiriba Manipur miyam ge hak manghalakpa haibasi India ge constitution bu singnabani Thakun mato hena relief camp ta leiba haibasi lona yade all political party mifam phamlaga irang asi loisina basinsi haibada lengak asina yadabadagi ngasi gi phibam asi yaushin khibani haina phongdokhi Manipur ki sarkar miyam ki mihut ki lengak ase masi hekta khanjan banate miyam ki hak miyam si miyam ki vote thadar ka yam na sakti leiba lengak ase phamu haida phamba lepu haida lepa adu ban lengak ado leibedegi ngasi ekoi Manipur da khamtheng wari masi gi lengak asida leibase ahum maru ina soibedegi ngasi Manipur da thohaidaba awa miyam ama mama oibasingna milugi pirang sinthariba mapa oibasingna masa kaina bagi awa kaya nangiba tongan ba jahi cha kaya degi yung kai sadna lejaraba kaya isun konduna yung gi boundary ko masa khangjadraba mi lising fu henba ari ngo parjang miyam hojik phawo relief team dele ngasi wari bo mayam sinase asigumba leader ahum masina wafam ahum soibedegi ni haibasi haimel thogroi